ꯑꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯅꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗ ꯂꯝꯗꯝ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯖꯦꯅꯦꯔꯦꯁꯟ ꯖꯤꯒꯤ ꯖꯦꯟꯖꯤꯒꯤ ꯑꯣꯏꯕ ꯅꯍꯥꯁꯤꯡ ꯊꯣꯔꯛꯇꯨꯅ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯂꯥꯛꯇꯨꯅ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟꯒꯤ ꯑꯣꯏꯕ ꯐꯦꯁ ꯑꯃ ꯎꯕ ꯐꯪꯕꯗꯒꯤ ꯍꯧꯔꯒ ꯃꯇꯝ ꯑꯃꯗ ꯋꯦꯁꯇꯔꯟ ꯀꯥꯡꯕꯨꯅ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯒ꯭ꯂꯣꯕꯦꯜꯒꯤ ꯑꯣꯏꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯗꯁꯨ ꯒ꯭ꯂꯣꯕal ꯁꯥꯎꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯈꯠꯂꯛꯄ ꯃꯁꯤꯒꯨꯝꯂꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯈꯨꯗꯤꯡꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯒꯤ ꯃꯤꯗ ꯀ꯭ꯋꯥꯇꯔ ꯑꯣꯏꯒꯗꯧꯔꯤꯕ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕ ꯁ꯭ꯋꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯑꯣꯟꯕꯁꯤꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯏꯚꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯝꯃꯔꯤ ꯑꯣꯏꯅ ꯁꯝꯂꯞꯄ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯇꯒꯤ ꯍꯧꯔꯒ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯁꯤꯡ ꯑꯁꯤ ꯀꯟꯐ꯭ꯂꯤꯛ ꯅꯠꯇ꯭ꯔꯒꯅ ꯂꯥꯟꯐꯝ ꯀꯌꯥ ꯑꯃꯅ ꯌꯥꯝꯅ ꯆꯥꯎꯅ ꯏꯝꯄꯦꯛ ꯇꯧꯕ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯂꯥꯟꯐꯝ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯣꯏꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯁꯤꯡ ꯑꯁꯤ ꯁꯦꯝꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯍꯥꯟ ꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯅ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯇꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯀꯌꯥ ꯑꯃꯗ ꯏꯐꯦꯛ ꯇꯧꯔꯤꯕ ꯑꯣꯟꯒꯣꯌꯤꯡ ꯃꯦꯖꯔ ꯒ꯭ꯂꯣꯕal ꯀ꯭ꯔꯥꯏꯁꯤꯁ ꯈꯔꯒꯤ ꯃꯇꯥꯡꯗ ꯌꯦꯡꯃꯤꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯁꯤꯗꯤ ꯋꯦꯁ ꯑꯦꯁꯤꯌꯥ ꯑꯩꯈꯣꯏꯅ ꯃꯤꯗꯜ ꯏꯁ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔꯕ ꯏꯔꯥꯡ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯛꯂꯤꯕ ꯏꯖꯔꯦꯜ ꯄꯦꯂꯦꯁꯇꯤꯟ ꯑꯃꯁꯨꯡ ꯏꯔꯥꯟ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡꯗ ꯂꯥꯟꯐꯝ ꯀꯌꯥ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯍꯧꯅꯅ ꯒꯥꯖꯥ ꯁ꯭ꯇ꯭ꯔꯤꯞ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯄ꯭ꯔꯄꯣꯖꯦꯜ ꯑꯃ ꯄꯨꯔꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯄꯤꯔꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯑꯔꯕꯀꯤ ꯀꯟꯇ꯭ꯔꯤꯁꯤꯡꯒ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯀꯟꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃꯗꯤ ꯂꯧꯔꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯁꯨ ꯌꯨ.ꯑꯦꯁ.ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯁ ꯄꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯎꯁꯤꯜꯂꯛꯂꯤꯕ ꯔꯣꯜ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯍꯨꯇꯤꯁ ꯑꯃꯁꯨꯡ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛꯇꯒꯤ ꯍꯧꯔꯒ ꯏꯔꯥꯟ ꯑꯃꯁꯨꯡ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯥꯏꯀꯩꯗ ꯃꯨꯛꯅꯔꯛꯂꯤꯕ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯛꯄ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯁꯤꯜꯂꯛꯄ ꯐꯥꯎꯒꯤ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛꯀꯤ ꯑꯣꯏꯕ ꯏꯐꯣꯔꯠꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯇꯨꯅ ꯌꯨ.ꯑꯦꯁ. ꯌꯥꯎꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯇꯨꯅ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯥꯟꯖꯥꯎ ꯑꯣꯏꯕꯗ ꯅꯠꯇꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯗ ꯔꯨꯠ ꯑꯣꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩꯔꯤ ꯃꯊꯪꯗꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯧꯖꯤꯛ 2025ꯒꯤ ꯑꯣꯏꯕ ꯊꯥꯔꯠ ꯀ꯭ꯋꯥꯇꯔ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯝ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯄꯤꯁ ꯗꯤꯜꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯇꯦꯔꯤꯇꯔꯤ ꯀꯌꯥ ꯑꯃ ꯅꯧꯅ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯔꯁꯤꯌꯥ ꯑꯁꯤꯒꯤ ꯏꯅꯔꯖꯤ ꯁꯦꯛꯇꯔ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯂꯕ ꯃꯇꯨꯡꯗ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯋꯥꯔꯐꯦꯌꯔꯗ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯊꯦꯡꯅꯔꯤ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯌꯨ.ꯑꯦꯁ. ꯑꯃꯁꯨꯡ ꯌꯨꯔꯣꯞꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯦꯇꯣꯒꯤ ꯑꯣꯏꯕ ꯏꯟꯚꯣꯜꯞꯃꯦꯟꯠ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯁꯦꯝ ꯁꯥꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯩꯔꯤ ꯃꯊꯪꯁꯤꯅ ꯑꯐ꯭ꯔꯤꯀꯥꯟ ꯀꯟꯇꯤꯅꯦꯟꯠ ꯂꯣꯝꯗ ꯑꯃꯨꯛ ꯆꯠꯂꯒ ꯍꯧꯖꯤꯛ ꯁꯨꯗꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯤꯕ ꯏꯚꯦꯟꯠꯁꯤꯡ ꯑꯗꯨ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯨꯗꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯋꯥꯔ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯈ꯭ꯔꯥꯏꯁꯤꯁ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯂꯩꯇꯕ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯋꯥꯠꯄꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯤ ꯃꯊꯪ ꯑꯁꯤꯅ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯑꯃꯁꯨꯡ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯗꯁꯨ ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯌꯨ.ꯑꯦꯁ.ꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯨꯛꯅꯕ ꯑꯁꯤꯗ ꯖꯨꯂꯥꯏ ꯑꯥꯒꯁ ꯁꯦꯞꯇꯦꯝꯕꯔꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯇ꯭ꯔꯦꯗꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯇꯦꯔꯤꯐ ꯋꯥꯔꯁꯤꯡ ꯆꯠꯊꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯁꯀꯦꯂꯦꯁꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯈꯤꯗꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯁꯦꯞꯇꯦꯝꯕꯔ ꯂꯣꯏꯁꯤꯜꯂꯛꯄ ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯨ.ꯑꯦꯁ.ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛ ꯆꯥꯏꯅꯥ ꯑꯁꯤꯕꯨ ꯀꯟꯇꯦꯟ ꯇꯧꯅꯕꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯏꯈꯠꯂꯛꯄꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯥꯎꯊ ꯆꯥꯏꯅꯥ ꯁꯤ ꯏꯟꯗꯣ ꯄꯦꯁꯤꯐꯤꯛ ꯑꯃꯁꯨꯡ ꯇꯥꯏꯋꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯆꯥꯟꯁ ꯑꯗꯨ ꯂꯩꯔꯤ ꯃꯊꯪꯁꯤꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯤꯐꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃ ꯃꯊꯪ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯃꯁꯨꯡ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯣꯏꯔꯛꯄ ꯏꯝꯄꯦꯛ ꯑꯃ ꯑꯣꯏꯅ ꯆꯥꯏꯅꯥꯒꯤ ꯑꯣꯏꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯈꯨꯗꯤꯡ ꯑꯁꯤꯅ ꯃꯇꯝ ꯑꯃꯗ ꯋꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯆꯂꯥꯏꯔꯝꯕ ꯒ꯭ꯂꯣꯕal ꯋꯥꯔꯜ ꯑꯣꯔꯗꯔ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯗꯨꯅ ꯒ꯭ꯂꯣꯕal ꯁꯥꯎꯊꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄꯒꯤ ꯑꯣꯏꯕ ꯁꯛꯇꯝ ꯑꯃꯁꯨ ꯍꯧꯈꯤꯕ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯦꯝꯍꯧꯔꯤꯕ ꯍꯟꯗꯛꯀꯤ ꯆꯍꯤ 2025ꯀꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁꯤ ꯐꯥꯎꯒꯤ ꯃꯇꯝꯗꯁꯨ ꯒ꯭ꯂꯣꯕal ꯁꯥꯎꯊ ꯀꯥꯡꯕꯨꯒ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯀ ꯃꯨꯛꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯎꯕ ꯐꯪꯒꯅꯤ ꯑꯅꯤꯁꯨꯕꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ
ꯇ꯭ꯔꯦꯗ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯀꯥꯏꯊꯔꯛꯂꯤꯕ ꯁꯤꯁꯇꯦꯝꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯃꯥꯡꯒꯤ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯒ꯭ꯂꯣꯕal ꯇ꯭ꯔꯦꯗ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯑꯆꯧꯕ ꯑꯑꯣꯟꯕ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯅ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯌꯨꯑꯦꯁꯅ ꯆꯠꯊꯔꯛꯂꯤꯕ ꯇꯦꯔꯤꯐ ꯋꯥꯔ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯑꯃꯈꯛ ꯂꯩꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒ ꯃꯨꯛꯅꯕ, ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯂꯣꯕal ꯇ꯭ꯔꯦꯗ ꯑꯣꯔꯗꯔ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯥꯏꯊꯕ, ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕ, ꯍꯌꯦꯡꯅ ꯀꯔꯤ ꯑꯣꯏꯒꯅꯤ, ꯉꯁꯤꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯀꯤꯕ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯇꯥꯔꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯔꯣꯠ ꯃꯣꯃꯦꯟꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯞꯊꯔꯛꯄ, ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯝꯄꯅꯤ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯄ꯭ꯂꯥꯏ ꯆꯦꯟ ꯑꯃꯃꯝ ꯊꯤꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄꯁꯤꯅ ꯌꯥꯝꯅ ꯆꯥꯎꯕ ꯀꯝꯄꯤꯇꯤꯁꯟ ꯑꯃꯁꯨꯡ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯑꯣꯏꯍꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯂꯩꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯔꯝ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯀ꯭ꯋꯥꯇꯔ ꯑꯁꯤꯗꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯕ ꯇ꯭ꯔꯦꯗ ꯑꯃꯁꯨꯡ ꯃꯁꯤꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯒ꯭ꯔꯣꯠ ꯑꯁꯤꯗꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯁꯝꯕꯜ ꯑꯃ ꯈꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯨꯝꯅ ꯑꯄꯟꯕ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯁꯣꯏꯗꯅ ꯂꯥꯛꯇꯨꯅ ꯂꯩꯒꯅꯤ꯫ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯍꯧꯈꯤꯕ ꯀ꯭ꯋꯥꯇꯔ ꯑꯁꯤꯗ ꯃꯃꯥꯡꯗ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯟꯊꯗꯨꯅ ꯄꯣꯠꯆꯩ ꯄꯨꯊꯣꯛꯄꯒꯤ ꯑꯣꯏꯕ ꯃꯦꯅꯨꯐꯦꯛꯆꯔꯤꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯇꯞꯊꯔꯛꯄ, ꯑꯗꯨꯒ ꯅꯧꯅ ꯏꯃꯔꯖꯤꯡ ꯏꯀꯣꯅꯣꯃꯤ ꯑꯣꯏꯔꯤꯕ ꯏꯟꯗꯤꯌꯥ, ꯚꯤꯌꯦꯠꯅꯥꯝꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯃ ꯑꯣꯏꯅ ꯎꯗꯨꯅ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯒ꯭ꯔꯣꯠ ꯑꯃ ꯂꯥꯛꯇꯨꯅ ꯑꯆꯧꯕ ꯃꯥꯔꯀꯦꯠꯇ ꯑꯑꯣꯟꯕ ꯑꯃ ꯎꯕ ꯐꯪꯂꯤ꯫ ꯃꯊꯪꯁꯤꯅ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯠ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃꯁꯨꯡ ꯃꯈꯣꯏꯒ ꯁꯥꯒꯣꯟꯅꯗꯨꯅ ꯂꯩꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯖꯦꯅꯔꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯑꯣꯏꯕ 40ꯁꯨꯕ ꯁꯦꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯅꯧꯅ ꯆꯪꯁꯤꯜꯂꯛꯂꯤꯕ AI ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯒꯤ ꯂꯩꯉꯥꯛꯇ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯈꯟꯅ ꯅꯩꯅꯕ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯊ꯭ꯔꯦꯠꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯁꯁꯇꯦꯅꯦꯕꯤꯂꯤꯇꯤ ꯑꯣꯏꯕ ꯒꯣꯜ ꯑꯃꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯔꯨꯑꯣꯏꯅ ꯃꯜꯇꯤꯂꯦꯇꯔꯦꯂꯤꯖꯝꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯦꯚ ꯑꯃꯈꯛꯁꯨ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤ꯫ ꯍꯟꯗꯛ 2025ꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯗ ꯃꯜꯇꯤꯂꯦꯇꯔꯦꯜꯒꯤ ꯑꯣꯏꯕ ꯁꯃꯤꯠꯁꯤꯡꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ꯫ ꯃꯇꯝ ꯑꯃꯗ ꯌꯨꯑꯦꯁꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯁꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯗꯣꯃꯤꯅꯦꯠ ꯇꯧꯔꯝꯕ ꯑꯗꯨꯗ ꯍꯧꯖꯤꯛ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯣꯜ ꯑꯗꯨ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯃꯍꯨꯠ ꯁꯤꯟꯖꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯗ ꯆꯥꯏꯅꯥꯒꯤ ꯑꯣꯏꯕ ꯑꯦꯟꯇ꯭ꯔꯤ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯁꯤꯜꯂꯛꯄꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛ ꯎꯔꯤ꯫ ꯃꯗꯨꯗꯁꯨ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯍꯥꯏꯔꯤꯕ ꯕꯣꯗꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯜꯇꯤꯂꯦꯇꯔꯦꯂꯤꯖꯝꯕꯨ ꯄ꯭ꯔꯃꯣꯠ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯄꯨꯟꯈꯤꯕ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯃꯤꯐꯝꯁꯤꯡꯗ ꯎꯈꯤꯕ ꯑꯗꯨꯒ ꯃꯥꯟꯅꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟ ꯑꯁꯤꯗꯁꯨ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯌꯨꯑꯦꯁꯀꯤ ꯑꯣꯏꯕ ꯌꯨꯅꯤꯄꯣꯂꯔ ꯁꯤꯁꯇꯦꯝ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛ ꯃꯜꯇꯤꯄꯣꯂꯔ ꯁꯤꯁꯇꯦꯝ ꯑꯃ ꯂꯥꯛꯄꯒꯤ ꯑꯣꯏꯕ ꯃꯥꯏꯀꯩ ꯑꯃꯗꯗꯤ ꯌꯥꯝꯅ ꯀꯟꯅ ꯆꯪꯁꯤꯟꯕꯒꯤ ꯑꯣꯏꯕ ꯃꯃꯤꯁꯤꯡ ꯇꯥꯈꯤ꯫ ꯃꯁꯤꯗ ꯕ꯭ꯔꯤꯛꯁꯒꯨꯝꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯁꯥꯎꯊ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯄ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯦꯖꯤꯃꯣꯅꯤ ꯑꯁꯤꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨꯒꯤ ꯑꯣꯏꯕ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯧꯅꯈꯤ꯫ ꯃꯔꯤꯁꯨꯕ ꯄꯣꯏꯟꯠ ꯑꯁꯤꯅ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯒꯣꯚꯔꯅꯦꯟꯁꯀꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯏꯟꯇꯤꯒ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯃꯗꯨꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯈꯟꯅꯈꯤꯕ ꯑꯁꯤ AIꯒꯤ ꯑꯣꯏꯕ ꯔꯦꯒꯨꯂꯦꯁꯟ ꯑꯃꯁꯨꯡ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯁꯤꯗ AIꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯟꯁꯃꯦꯟꯠ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯦꯟꯒꯠꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ AIꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯂꯩꯉꯥꯛꯇ ꯌꯥꯎꯍꯟꯒꯗꯕꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯇꯥꯈꯤ꯫ ꯍꯧꯖꯤꯛ AIꯒꯤ ꯑꯣꯏꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤ ꯂꯥꯟꯐꯝꯗꯒꯤ ꯍꯧꯔꯒ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯃꯁꯨꯡ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯂꯦꯟꯁꯀꯦꯞ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜ ꯑꯃꯁꯨ ꯁꯣꯏꯗꯅ ꯎꯒꯗꯧꯔꯤ꯫ ꯃꯁꯤꯗꯁꯨ ꯑꯃꯨꯛ ꯈꯔ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯌꯨꯑꯦꯁ ꯑꯃꯁꯨꯡ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯤ ꯂꯝꯖꯦꯟ ꯑꯁꯤꯗ ꯃꯈꯣꯏ ꯃꯁꯦꯜ ꯃꯨꯟꯅꯗꯨꯅ ꯑꯃꯒ AIꯒꯤ ꯑꯣꯏꯕ ꯈꯨꯠꯊꯥꯡꯗ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡꯁꯨ ꯑꯗꯨꯃꯛ ꯎꯔꯤ꯫ ꯃꯁꯤꯕꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯔꯦꯒꯨꯂꯦꯁꯟ ꯈꯔ ꯊꯝꯅꯤꯡꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯨ ꯑꯗꯨꯃꯛ ꯎꯕꯗꯤ ꯐꯪꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯅ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯌꯥꯅꯈꯤꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ AIꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯃꯈꯩ ꯁꯥꯏꯕꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯑꯔꯥꯟꯕ ꯄꯥꯎ ꯗꯤꯁꯏꯟꯐꯣꯔꯃꯦꯁꯟꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄꯤꯅꯅꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯄ꯭ꯂꯥꯟ ꯑꯃ ꯂꯩꯔꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ AIꯅ ꯆꯥꯎꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯖꯦꯅꯦꯔꯦꯇꯤꯚ AIꯒꯤ ꯑꯣꯏꯕ ꯁꯤꯁꯇꯦꯝ ꯑꯁꯤ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯁꯨꯛꯂꯩ ꯂꯩꯇꯕ ꯄꯣꯠ ꯑꯃꯕꯨ ꯌꯥꯝꯅ ꯃꯥꯟꯍꯟꯗꯨꯅ ꯑꯁꯦꯡꯕ ꯃꯥꯟꯍꯟꯗꯨꯅ ꯄꯨꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯁꯤ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯏꯃꯦꯖꯇ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯏꯐꯇ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯇ ꯅꯠꯇꯅ
ꯌꯥꯝꯅ ꯆꯥꯎꯕ ꯁ꯭ꯀꯦꯜꯗ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯏꯕ ꯕꯦꯁꯇ ꯏꯂꯦꯛꯁꯟꯒꯤ ꯀꯥꯟꯅꯅꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯀꯟꯐ꯭ꯂꯤꯛ ꯑꯃ ꯊꯣꯛꯍꯟꯅꯤꯡꯕꯒꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯣꯁꯥꯏꯇꯤꯕꯨ ꯄꯣꯂꯔꯥꯏꯖ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯃ ꯂꯩꯕꯁꯤꯅ AIꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯂꯤꯕ ꯁꯤꯁꯇꯦꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯈꯔ ꯊꯝꯃꯛꯄ ꯀꯔꯤꯒꯨꯝꯕ ꯂꯤꯃꯤꯠ ꯈꯔ ꯊꯝꯃꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯈꯟꯅꯈꯤꯕꯒꯤ ꯑꯣꯏꯕ ꯑꯗꯨꯃꯛ ꯎꯕ ꯐꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ AI ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯣ ꯀꯌꯥ ꯑꯃ ꯄꯨꯔꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄꯁꯤꯡ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯊꯪ ꯑꯁꯤꯅ ꯍꯟꯗꯛꯀꯤ ꯆꯍꯤ 2025 ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯌꯥꯝꯅ ꯆꯥꯎꯕ ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔ ꯋꯥꯏꯜ ꯐꯥꯌꯔ ꯑꯥꯔꯠꯀ꯭ꯋꯦꯛ ꯁꯨꯅꯥꯃꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯕꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯀ꯭ꯂꯥꯏꯃꯦꯠꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯆꯦꯟꯖ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯂꯤꯕ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯃꯛ ꯈꯟꯅꯕꯗꯤ ꯂꯩꯔꯤ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯗꯤ ꯎꯗꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯒ꯭ꯂꯣꯕal ꯑꯁꯤꯕꯨ ꯗꯣꯃꯤꯅꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕ US ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯤ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯃꯌꯥꯝꯅ ꯁꯥꯖꯤꯟꯕ ꯚꯥꯞꯅ ꯁꯥꯖꯤꯟꯕ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯕꯁꯤꯅ ꯌꯥꯝꯅ ꯀꯟꯕ ꯏꯅꯤꯁꯤꯌꯦꯇꯤꯚꯇꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯈꯔ ꯂꯧꯈꯠꯅꯤꯡꯕꯒꯤ ꯑꯣꯏꯕ ꯑꯄꯥꯝꯕ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ